Arkistan Imphal, Wahengom Washington na pau pajiri, ahan bada maruay ba pau. Malim gi mapam kayada ano ba sahi lisngani kuntaruk pumiyam na haraw tayam na ungna kray. Kabuy purukinat ki kumay gan ngay, raja sige tongan-tongan mapam sinda haraw tayam bagaloy na napangtok nari. Pradhan Mantri Narendra Modi na New Delhi da pangtok hiba pragati yang kay subami pamda, layba kasigi maruay ba infrastructure project mga yangsin kray amasung. Sarkar na hairi, sahi asigi February amadagi, hidak managi potok singdagi ayan ba excise duty amasung pan masala dagi ano ba sets law ba gani. Malim gi mapam kayada ano ba sahi isingani kuntaruk pumiyam na haraw tayam na ungna kray. Ano ba sahi na lakpada, Rashtrapati Draupadi Murmu, Uparashtrapati C.P. Radhakrishnan, Pradhan Mantri Narendra Modi na chingba, lusingba kaya na miyam da yaipa paujal piri. Maki paujal le Rashtrapati na hai, ano ba sahi na, ano ba sakti amadya pa ba may kaya lamjing duna, ano ba asa kaya galoy na namanglom da siyang sinabagi kutong jaba piri. Kunayda nung si sana po parakduna, ako ibigay pibang ngaksin bagaloy na laybak kasi po sakot hanap ako na badami pong kuding mga nakan na na basyo Rashtrapati na mahakipaujal na haydi. Mahakipaujal da Pradhan Mantri na ano ba sa hiyas na may pong kuding maki aning ba apamba kaya tungan bagaloy na haksang pabamati sakot pa oirisano haydi. Mahakipaujal da Uparashtrapati na ano ba sa hiyas na may pong kuding magta santi anayek laytaba nungay ba madisakot pa porak pa oirasano haydi. Rajapal Ajay Kumar Bhala, Raja Bidhan Sabagi Adaksha Thokchom Chettabrata, MLA Singh Amadi, Lusing ba kaya na su miyam da ano ba sa higi ay papaujal piri. Mahakipaujal da Rajapal Ajay Kumar Bhala na hay, English nga ni kuntaruk na lapada, miyam na lamdamasi da shanti nung si sana ba, amana mabu ikay kum na bu utpagi pirep adu, amukahe na chesil halasi. Ano ba sa hiya sina, lamdamasi da kundami na riba, jati kanglup singe marakta masin manaw oibagi mariyedu he na chesil handuna, amato oibagi wakalol, he na mapanggal kankal handuna raja si butang dulay tabal lamdam ama, oihalasi hay nasu, Rajapal na haydi. Mahakipaujal da Manipur Bidhan Sabagi Adaksha Thokchom Chettabrata na, ano ba sa hina ay koy masel marakta, amato oibagi wakalol, sagat pa oirasano haydi. Lok Sabha Sadasya Dr. Angomcha Bimol akoy jamna mahakipaujal lahay, ano ba sa hinalakpada miyam puna makipunsida, anay egyaw daba awatapa laytana, ing natap na nungay ay panahin ba koy rasano. Gabuy purukinat ikumay gan ngay nga sidagi haure, namit mga ni pangtok kada ba kumayasi, raja sige tongan-tongan mamapam sinda haraw tayang bagaloy na napangtok nari. Gan ngay, preservative, Kabuy heritage na sinduna state level gan ngay kumay haujik Imphal West dilagi konthok jam mamang kabuy khulda pangthokli kumay asigi matangda kay samthong kabuy khulgi laigi seba tauba banja lingam lung dangmay na asum na hay. Isai khuringi sana tanu pa panu jama loina bibire adu pi ga le mayam sin su esmasi khona apu kawu ja de si ta ba thop pa taw de ma bu kawu de ma bu sak son de sa de ni ai ba apun mu ga ngai si suma holo bani khoi ki ti gaw ro gong se mi bi na tat na ni tha su bi shemi de ba ma bu si de ba pwa de ko ni dun khum bani tha de ma tu ina adu ki na khoi na jing ga si hau du si na hau ni bi oi na khoi ki mai ra ji ka ba du taw ni mai asin bani ado khoi fai pu de taw ma ga mai ba ji mai do ma du mai do na su ka ga thong sa ta de pun si nu sang ba ko bi mu oi ni ya ja tha de ma tu ina dum taw he. Gan ngay kumay nilakpada Rajapal Ajay Kumar Bhala yaw na lusing ba kaya na su miyam da yay papaujal piri. India Med Department Regional Center Imphal gi pau matungina nga siya masung hayang Raja Sigi, Senapati Imphal West, Imphal East, Ukhrul, Bishnupur, Thawbal, Kaksing, Sursanpur masung Federal Jila Singi mapam kaya da lesil kung nathagani hayri. Amaromda Himachal Pradesh ki mapam kaya da su ngasi kahya na ingba nungsisit kani hay na IMD na hayri. Nongpok thangba Uttar Pradesh, Haryana, Odisha, Punjab amasung nongsup thangba Rajasthan da su laisil kung nathagani hayri. Malagasida Delhi NCR da nungsit sengdabagi changsu khudong thiba phibam da lairi. Central Pollution Control Board ki matungina laibaki konong Delhi ki Air Quality Index AQI ngasi ayuk pung tareta sahum humburani thoi oiki.
Pradhanmantri Narendra Modi na New Delhi da ngarang pangthokhiba Pragati gi yangkai suba mifamda laibak asigi maruoiba infrastructure project mga yangchinkhre project sing adugi manungda lambi thong railways power water resources amasung koila yauri project sing asi rajya mga da lupa koti lising nipu hena sangna paikhatpani Pradhanmantri na hai haukiba sahi tara asida Pragati gi mateng na ohelakpa ecosystem na lupa koti lak marfu mga henbagi project sing kumang yangchil hanbada mateng koiki lising ani tara mari dagi hauduna Pragati gi makada project sahum humudra taret yangchinduna lakli tabiriba pawasi Akashvani Imphal dagini Sahi asigi February amadagi hidak managi pothok singdagi ahenba excise duty amasung pan masala dagi anauba ses lauba hauragani haina sarkar na hairi masi GST gi mathakta laugadaba ahenba tax singni sarkar gi notification namagi matungina pan masala surut hidak mana amadi masigi atai pothok singda sada nifugi changda GST laugani aduga beridana sada taranipal gi changda GST laugani Masigi mathakta pan masala da health and national security sets aduga hidak mana madi masigi pothok singdana ahenba excise duty laugani masigi matangda sanction December thada bill ani ayaba pikhrabani SIR gi thauranga mari leinana chief election commissioner amasung nongchup bangla gi chief electoral officer gi mathakta pukhalakpa police complaint ani commission na kanna yaning da phongdokre serolamada chief electoral Officer gi office na hai sirak liba maral singadu yumpham yaudaba mangjong na sem saraba madi lisingani kuntaruki SIR da makoi gi ain goiba mathau pangthok kadorbu officials ki mayokta atamnana singna ba thawong amani asigumba thawong singasi kaidongwaida mai pakpangam loi hainasu commission na hairi Naxal Mantri Rajnath Singh na Ajodhya da Ramlala gi pran pratistha pangthok khrabatungda shohor asi dharma gi amadi spiritual tourism gi center ama hoirakli magna hai Bhagavan Ram gi matik magul Bharat khakta natana malem pumba bungal halli Sri Ram Janmabhoomi laisangda Bhagavan Ram Lala lengsin khibagi ani shuba kumon thoramda saruk yana bagi damak ngarang Ajodhya da thumkiba Sri Rajnath Singh na ahan bada Hanuman Garhida lai khurumlabatungda Sri Ram Janmabhoomi mandir da Bhagavan Ram Lala bu khurumki thoramda Uttar Pradesh ki Mukhyamantri Yogi Adityanath chu charukya ki Kendra ki Mapal Thoram Mantri Dr. S. Jaishankar na Bangladesh ki Pradhan Mantri Oirambi Khalida Jia gi aroiba mathau mangam pangthok pada sarukya baga loinana Pradhan Mantri Narendra Modi gi awabo phongdok pagi cherol su Bangladesh Nationalist Party BNP gi lutsingba Tariq Rahman da khusinakre Sri Rahman ga unabada Dr. Jaishankar na Khalida Jia Mityeng amadi mahaki thabak singna laibak ani gi mari hena phagal halagani haibagi asa phongdokhi hojik BNP gi acting chairman oiriba Sri Rahman asi Khalida Jia gi masanupa ahalni Khalida Jia matam sangna naram labutungda laipak pokon numita Dhaka da leikhidabani mahaki awaba phongdokpagi serola duda Sri Modi na Mahagna lisingani tara mangagi jun thada Dhaka da laklambatuda Khalida Jia ga unakiba amasung wafam kaya gi matangda wa khanakiba du nahongna ningsingki Khalida Jia na Bharat amasung Bangladesh ki mari hena chechil hannaba amasung Bangladesh ku chakhwal hannaba maruoiba thabak kaya tawrami hainasu Sri Modi na mahaki awaba phongdokpagi warol da hairi Kendra gi lawu singwa amasung lawmi amadi khungangi yai phathurang mantri Shivraj Singh Chauhan na hairi Viksit Bharat G. Ramji scheme na sinmi singda thabak phanganbagi chang hengat hanbaga loinana nupi amadi lawmi singda ahenba sakti piruna khungangi entrepreneurship ta pungning thawgatli aroibada maroiba pau amukhanna malem gi mafam kaya da anauba chahi lisingani kuntaruk pumiyam na harau tayam na ognari kabui furuki nat ki kumai gan ngai raija chigi tongan ba mafam singda harau tayam baga loinana pangthoknari Pradhan Mantri Narendra Modi na New Delhi da pangthokhiba Pragati gi yangkai suba mifamda laibak asigi maruoiba infrastructure project mga yangchinkre amasung sarkar na hairi sahi asigi February amadagi hidak managi pothok singdagi ahenba excise duty amasung pan masala dagi anauba ses lauba hauragani paulo jare